Hairang Leirang Channel na mayamgidamakta pujarakliba wari ahing lising amaga supna amagi mga suba tangkag. Numit kharanigi matungdadi ningthau adugi anaba adu pungphafakre. Ningthau adu yamna harawraduna maiba adubu sana lupa mayam piduna yamna thagatlami amasung mahaki manai masalda naha maiba adubu mayum phauba thilhalami. Tauriba thaudoksing adu ubada mabuk phatraba leibak adugi mantri aduna kalakladuna phatta lawsing tauba haurakle. Mahakna ningthauda iningthau naha maiba asi aikhoigi yeknabana tharakpa soidana oigani. Mahaki mawong mataw asi ay chingnadaba ngamde. Leibak asi mangnanaba aronba thaurang sinba lakpa soidana oigani. Ningthau aduna aidi icham chamba mi ama oina uida. Mahak makna adugumba phatraba thabak adu tauramgani haiba ai thajade. Nangna chingnaribadu koknanaba ai wari ama lige tau. Thaina mamangaida ina kairak khunba lalonba nupa ama leirami. Mahaki nupi amadi imung adugi thabak ingkhang sunanaba minay amagasu leirami. Nupa adugi mathau haibabu nong hek nganbadagi lalonba chatpa aduga numit taraga halakpa asini. Imung aduda tauriba thabak khudingmak nonganbadagi numit taba phauba chatpana kari amata khanglamde. Adubu mathamoida mahaki nupi amadi magi minaibu chingnabadi phaurami. Adubu praman leitabana karisu haiba ngamlamde. Nongmadi mahakna lalonba chatluraga halakpada lambida tena wayonba nupa ama thengnarami. Tena wayonba nupa aduna lalonba nupa aduda mahasoi tena wa asi leibikro. Yamna kanaba tena wani. Magi mitmangda thokiba thaudok khudingmak chithadana tamba ngamba mirol ngangba tena wani. Lalonba nupa aduna masidi aingonda yamna kanaraba potsak ama oiragani khalladuna tena wa adubu leiraklaga mayumda purakli. Mathangi numitta nungtigi matawgum mahak lalonba chatlami. Lalonba nupa aduna hek chatkibaga makhoigi minay aduna magi nupi aduga tanaraga imungda leiriba sana lupa khara puduna chatkre. Numidangi matam oiraduna lalonba nupa adu mayumda halakle. Mahakna mayum hek yaubaga tena wa aduda ngasi kari kari tauba haina hanglami. Tena wa aduna mapu ibungo nakhoida leiriba minay asina mapu ibungogi yamlaba sana lupa puduna chatkibani. Tena wagi wadu tabada lalonba nupa adu aduki matik sauninglami. Aduga mahaki nupida onsinduna tena wana hairibasing asi achumbra haiduna hanglami. Nupi aduna nanay nupi aidi adudi khangza haudre haina khumlai. Mathangi numita lalonba nupa aduna chatringaida mahaki sana lupagi sang khangdoklaga chatlami. Mana chatkraba matungda ngarangi matawgum minay aduna sana lupa khara huralaga puthorakpada nupi aduna ibanina tauriba aronba thabak asi tenawa asina loina khangkhre. Masigi tenawa asi ibanida yamna khurau thangadauri karigumba kharadi tawdaba yadre. Minay aduna puthorakliba sana lupa adu tenawa adu uhandana hanagi mafamda tuminna amuk thamjilami. Asum tawduna numidang oiraktuna lalonba nupa adu mayumda halaklaga tenawada ngasi kari kari tauba haina hangbada tenawa aduna mapu ibungo ngasisu nakhoida leiriba minay asina mapu ibungogi yamlaba sana lupa puduna chatkibani. Maduda lalonba nupa aduna
ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯂꯤꯕꯗꯨ ꯌꯦꯡꯂꯨꯕꯗ ꯃꯌꯦꯡ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯝꯂꯝꯕ ꯃꯐꯝꯗꯤ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯗꯤ ꯃꯤꯅꯥꯏ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯝ ꯃꯝꯍꯜꯂꯒ ꯑꯍꯧꯕ ꯃꯈꯣꯜ ꯈꯔ ꯊꯣꯛꯍꯜꯂꯒ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯩꯊꯗꯨꯅ ꯅꯣꯡ ꯆꯨꯕꯒꯤ ꯃꯑꯣꯡ ꯃꯥꯜꯍꯜꯂꯝꯃꯤ꯫ ꯂꯂꯣꯟꯕ ꯑꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯦꯅꯋꯥ ꯑꯗꯨꯗ ꯉꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯦꯅꯋꯥ ꯑꯗꯨꯅ "ꯃꯄꯨ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯑꯃꯨꯕ ꯅꯣꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯕꯨ ꯅꯨꯃꯤꯗꯥꯡꯒ ꯆꯞ ꯃꯥꯟꯅꯍꯜꯂꯦ꯫ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤꯕꯅꯤ"꯫ ꯃꯗꯨ ꯇꯥꯕꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ "ꯑꯣꯏꯗꯕ ꯉꯥꯡꯕ, ꯅꯣꯡꯁꯨ ꯆꯨꯗꯅ ꯆꯨꯏ ꯍꯥꯏꯖꯤꯟꯕ, ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯪꯗ ꯍꯥꯠꯂꯒ ꯐꯔꯗꯧꯅꯤ" ꯍꯥꯏꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯤꯅꯥꯏꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯨꯕꯒꯤꯗꯃꯛ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ "ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯒꯨꯝꯅꯗꯤ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ"꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯇꯛꯃꯟꯕꯗꯒꯤ "ꯐꯔꯦ, ꯅꯍꯥ ꯃꯥꯏꯕ ꯑꯗꯨ ꯀꯧꯔꯨꯔꯣ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯊꯥꯔꯝꯃꯤ꯫ ꯅꯍꯥ ꯃꯥꯏꯕ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯅ "ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅ ꯐꯕ ꯉꯝꯗꯅ ꯂꯩꯔꯛꯂꯕ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯍꯟꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯕꯅꯤ"꯫ ꯅꯍꯥ ꯃꯥꯏꯕ ꯑꯗꯨꯅ "ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯈꯟꯕꯤꯔꯤꯕꯗꯨ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯈꯤꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯨ ꯐꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ"꯫ ꯅꯍꯥ ꯃꯥꯏꯕ ꯑꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯕ ꯐꯥꯎꯕ ꯅꯤꯡꯊꯧꯅ ꯇꯥꯕꯤꯗ꯭ꯔꯕꯗ ꯅꯍꯥ ꯃꯥꯏꯕꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯕ ꯅꯍꯥ ꯃꯥꯏꯕꯅꯤ꯫ ꯂꯧꯁꯤꯡ ꯑꯃ ꯇꯧꯗꯨꯅ ꯅꯍꯥ ꯃꯥꯏꯕꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯛꯏ꯫ "ꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯊꯝꯖꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤꯃꯇꯪꯗꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ "ꯍꯣꯏ, ꯐꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣ"꯫ ꯅꯍꯥ ꯃꯥꯏꯕꯗꯨꯅ "ꯑꯩꯅ ꯇꯝꯖꯔꯛꯄ ꯏꯍꯩ ꯑꯃꯗꯤ ꯑꯅꯥꯕ ꯀꯌꯥꯒꯤ ꯃꯔꯝꯗ ꯊꯤꯖꯟ ꯈꯣꯝꯖꯤꯟꯖꯗꯨꯅ ꯏꯖꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯖꯩ꯫ ꯃꯗꯨ ꯏꯅꯤꯡꯊꯧꯅ ꯑꯩ ꯍꯥꯠꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯇꯥꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯖꯔꯛꯈꯤꯒꯦ"꯫ ꯅꯤꯡꯊꯧꯅ "ꯐꯔꯦ, ꯅꯪꯒꯤ ꯑꯅꯤꯡꯕꯗꯨ ꯑꯩ ꯌꯥꯔꯦ꯫ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯒꯗꯕ ꯋꯥꯠꯂꯤ, ꯃꯈꯥ ꯇꯥꯔꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯍꯥ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ "ꯑꯩꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯀꯛꯄ ꯀꯣꯛ ꯑꯁꯤ ꯁꯦꯡꯒꯥ ꯑꯃꯗ ꯍꯥꯞꯄꯤꯌꯨ꯫ ꯃꯗꯨꯗ ꯑꯩꯒꯤ ꯀꯛꯂꯕ ꯀꯣꯛ ꯑꯁꯤꯅ ꯏꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯈꯔ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯤꯌꯨ"꯫ ꯅꯤꯡꯊꯧꯅ ꯅꯍꯥ ꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯑꯉꯛꯄ ꯐꯪꯂꯕ ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯃꯩ ꯑꯗꯨ ꯌꯦꯡꯅꯤꯡꯃꯟꯕꯗꯒꯤ ꯍꯌꯦꯡꯃꯛ ꯅꯍꯥ ꯃꯥꯏꯕ ꯑꯗꯨ ꯍꯥꯠꯅꯅꯕ ꯌꯥꯊꯪ ꯄꯤꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯇ꯭ꯔꯪꯒꯤ ꯀꯨꯝꯃꯩ ꯑꯗꯨ ꯌꯦꯡꯅꯅꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯆꯣꯟꯅ ꯇꯤꯜꯂꯝꯃꯤ꯫
ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯅꯍꯥ ꯃꯥꯏꯕ ꯑꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯅꯍꯥ ꯃꯥꯏꯕꯗꯨꯅ ꯃꯍꯥꯛꯅ ꯏꯖꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯂꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯃꯤ ꯍꯥꯠꯅꯅꯕ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥ ꯃꯥꯏꯕ ꯑꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯁꯦꯡꯒꯥ ꯑꯃꯗ ꯍꯥꯞꯂꯒ ꯅꯤꯡꯊꯧꯗ ꯀꯠꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯍꯥ ꯃꯥꯏꯕꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯤꯖꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ 6ꯁꯨꯕ ꯆꯦꯅꯥ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯌꯨ"꯫ ꯅꯤꯡꯊꯧꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯅꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ 3ꯁꯨꯕ ꯑꯃꯗꯤ 4ꯁꯨꯕ ꯆꯦꯅꯥ ꯑꯗꯨ ꯅꯞꯁꯤꯟꯅꯔꯝꯕꯗꯒꯤ ꯇꯤꯟ ꯈꯔ ꯊꯥꯛꯇꯨꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ 6ꯁꯨꯕ ꯆꯦꯅꯥ ꯌꯧꯔꯛꯄꯗꯗꯤ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯅꯍꯥ ꯃꯥꯏꯕ ꯑꯗꯨꯗ 6ꯁꯨꯕ ꯆꯦꯅꯥ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯏꯗꯦ, ꯏꯍꯥꯡ ꯍꯥꯡꯏ ꯍꯥꯏꯔꯛꯂꯕꯗ ꯅꯍꯥ ꯃꯥꯏꯕ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯃꯈꯥ ꯇꯥꯅ ꯆꯦꯅꯥ ꯈꯔꯒ ꯍꯥꯡꯗꯣꯛꯄꯤꯈꯣ"꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯇꯤꯟ ꯊꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯦꯅꯥ ꯑꯗꯨ ꯍꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯡꯂꯤꯕ ꯆꯦꯅꯥꯁꯤꯡ ꯑꯗꯨꯗꯤ ꯍꯨ ꯇꯩꯕ ꯆꯦꯅꯥꯁꯤꯡ ꯑꯣꯏꯔꯝꯗꯨꯅ ꯍꯨꯒꯤ ꯃꯌꯥꯛꯅ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯐꯕ ꯉꯝꯗ꯭ꯔꯕ ꯂꯩꯅꯥ ꯑꯗꯨꯕꯨ ꯐꯍꯟꯕꯤꯈꯤꯕ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯐꯠꯇꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯋꯥ ꯂꯧꯔꯨꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯁꯤꯒꯨꯝꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯨꯔꯒ ꯅꯍꯥ ꯃꯥꯏꯕꯒꯤ ꯑꯋꯥꯕꯁꯤ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ"꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯣꯏ꯫ ꯅꯪꯕꯨ ꯑꯩꯅ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ"꯫ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯅ ꯌꯥꯎꯔꯤꯕ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯂꯤꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯍꯤꯡꯆꯥꯕꯅ ꯌꯥꯎꯔꯝꯂꯤꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯇꯨꯔꯦꯜꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯍꯤꯡ 1001ꯒ ꯁꯨꯞꯅ ꯑꯃꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ 6ꯁꯨꯕ ꯇꯥꯡꯀꯛꯀ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫